ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯪꯊꯝꯊꯥ ꯅꯨꯃꯤꯠꯅꯤꯅ ꯃꯌꯥꯝ ꯆꯥꯟꯅꯔꯝꯅꯤ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ꯫ ꯄꯨꯡ 7:49 ꯇꯥꯔꯦ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯔꯣꯝ ꯊꯣꯡꯕ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯏꯌꯥꯝꯕ, ꯑꯩꯒꯤ ꯔꯥꯏꯄꯨꯒꯤ ꯑꯣꯖꯥꯗ ꯏꯁꯩ ꯇꯝꯃꯝꯕ, ꯑꯗꯣ ꯑꯣꯖꯥ ꯂꯩꯇꯕ ꯃꯇꯨꯡꯗꯁꯨ ꯃꯅꯥꯎ ꯑꯣꯏꯒꯣꯟꯗꯁꯨ ꯃꯥꯅ ꯑꯣꯖꯥ ꯍꯥꯏꯗꯅ ꯌꯥꯝ ꯂꯨꯅ ꯇꯧꯔꯦ꯫ ꯑꯗꯣ ꯄꯣꯔꯣꯝ ꯀꯣ ꯃꯣꯏ ꯌꯥꯝ ꯐꯩ ꯄꯣꯔꯣꯝ ꯄꯥꯠꯇ꯫ ꯑꯗꯣ ꯑꯩꯅ ꯄꯨꯡꯇꯪ ꯆꯥꯒꯦ ꯍꯥꯏꯔ ꯑꯩꯈꯣꯏ ꯇꯥꯗꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯅꯥꯎ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯤꯟꯕꯤꯔꯛꯏ ꯉꯁꯤ꯫ ꯑꯗꯣ ꯑꯩ ꯄꯣꯔꯣꯝ ꯊꯣꯡꯕ ꯆꯥꯒꯦ ꯇꯧꯔꯤ꯫ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯝꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯗꯣ ꯃꯤꯀꯨꯞꯇꯪ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯃꯌꯥꯝ ꯆꯪꯕꯤꯔꯛꯂꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯅ ꯍꯥꯏꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯑꯗꯨ ꯄꯣꯔꯣꯝ ꯊꯣꯡꯕ ꯑꯁꯤꯅ ꯃꯨꯂꯥ ꯑꯉꯥꯟꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯑꯁꯤꯅ ꯔꯟꯖꯤꯠ ꯃꯨꯂꯥ ꯑꯉꯥꯟꯕ ꯀꯩꯅꯣ ꯁꯦ ꯃꯨꯂꯥ ꯑꯉꯥꯟꯕꯅꯤ꯫ ꯑꯗꯩꯗꯤ ꯏꯔꯣꯝꯕ ꯑꯃꯒ, ꯑꯁꯤꯒꯅ ꯄꯣꯔꯣꯝ ꯊꯣꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩ LB ꯊꯥꯅ ꯑꯩ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯈꯤꯒꯦ꯫ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯏꯇꯩꯃ ꯔꯟꯖꯤꯇꯥ ꯊꯦꯡꯀ꯭ꯌꯨ꯫ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕꯣ? ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ The host of Jangdi is it new that good ꯀꯅꯥꯁꯤꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯛꯏ ꯃꯥꯜꯂꯦ꯫ ꯁꯣꯏꯗꯦ ꯇꯧꯕ꯫ ꯋꯥꯎ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯆꯤꯇ꯭ꯔꯥ ꯉꯁꯤꯗꯤ ꯆꯪꯉꯛꯑꯦ꯫ ꯑꯣ ꯏꯃꯥ, ꯆꯍꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯎꯅꯔꯤꯍꯦ꯫ ꯀꯃꯥꯏ ꯇꯧꯔꯤ ꯆꯤꯇ꯭ꯔꯥ? ꯅꯥꯌꯦꯛ ꯇꯧꯗ꯭ꯔꯣ? ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ? ꯊꯦꯡꯀ꯭ꯌꯨ ꯆꯤꯇ꯭ꯔꯥ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ꯫ ꯏꯇꯩꯃ ꯔꯟꯖꯤꯇꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯉꯁꯤ ꯑꯩꯒꯤ LBꯗ ꯆꯪꯕꯤꯔꯛꯄ ꯀꯨꯏꯔꯦꯗ ꯆꯤꯇ꯭ꯔꯥ꯫ ꯅꯥꯌꯦꯛ ꯇꯧꯗ꯭ꯔꯣ? ꯀꯃꯥꯏ ꯇꯧꯔꯤ? ꯂꯥꯏꯔꯤꯛꯇꯤ ꯆꯠꯊꯔꯤꯕ? ꯃꯌꯥꯝ ꯃꯨꯂꯥ ꯑꯉꯥꯟꯕ ꯖय ꯀ꯭ꯔꯤꯁꯅ꯫ 이러면 이제 돈은 하려면은 ꯑꯩ ꯏꯔꯨꯅ ꯆꯥꯛ ꯌꯥꯝ ꯍꯥꯎꯏ꯫ 이러면서 ꯑꯩ ꯊꯕꯛ ꯇꯨꯝꯅ ꯂꯩꯕ ꯇꯜꯂꯦ ꯈꯪꯉꯕ? ꯆꯥꯛꯇꯣ ꯄꯨꯁꯜꯂꯛꯇ꯭ꯔꯤꯅ ꯈꯪꯕ? 이러면서ꯈꯔ ꯈꯥꯏꯗꯣꯛꯑꯦ, ꯈꯔ ꯆꯥꯊꯣꯛꯑꯦ꯫ 이놈 ꯆꯤꯇ꯭ꯔꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯅꯨꯡꯉꯥꯏꯇꯦ, ꯇꯠꯂꯕꯅꯤ꯫ ꯅꯦꯠꯁꯦ ꯌꯥꯝꯅ ꯇꯧꯕꯤꯔꯒꯦ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕ ꯆꯪꯕꯤꯔꯒꯦ, ꯗꯥꯎꯟꯂꯣꯗꯤꯡꯗ ꯆꯪꯕꯤꯔꯒꯦ꯫ 그놈 잡아 그냥 말한 가야지. 이거 뭐 하고? It's a real thing, say. 이거 갖고 봐. 이거 뭐 하고? 저거 있잖아. 이ꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯔꯣꯝ 보러 거 짱인데. 두비동 누구여도 숫자나.
ꯏꯆꯤꯟ ꯃꯌꯥꯝ ꯁꯨꯝ ꯍꯧꯈꯤꯗꯅ ꯉꯁꯤ ꯗꯤꯁꯦꯝꯕꯔ ꯗꯦꯠ 26 ꯌꯧꯔꯦꯀꯣ ngaraang ꯈ꯭ꯔꯤꯁꯃꯥꯁ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ 2026 ꯆꯪꯉꯛꯀꯗꯧꯔꯦ ꯏꯆꯤꯟ ꯃꯌꯥꯝ Nang này cái ꯆꯥꯊꯣꯛꯂꯒ ꯁꯥꯟꯇꯤ ꯑꯣꯏꯅ ꯇꯧꯔꯗꯤ ꯐꯗꯧꯕ ꯏꯇꯩꯃ 이때만 ꯆꯥꯛ ꯇꯣꯛꯑꯒꯗꯤ ꯃꯌꯥꯝ ꯇꯨꯝꯅꯈ꯭ꯔꯅꯤ ꯑꯗꯨꯅ ꯆꯥꯅ ꯆꯥꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯏꯇꯩꯃ Ra bơm đấy à? Ra bơm được rồi. mày gặp không? Khá bị tuần rồi. Ra rồi vậy. Bơm mấy à? Được. Nè. Anh bảo là nó này tại vì thô nó bây giờ. Anh chỉ cũng giả được mà đặt cái rồi. Chitra thokhrabro ꯃꯌꯥꯝ ꯆꯪꯉꯝꯃꯒ ꯇꯨꯃꯤꯟ ꯊꯣꯛꯈꯤꯅꯨꯀꯣ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯣ ꯁꯤꯡꯁꯥ ꯂꯩꯍꯧꯔꯤ ꯅꯠꯇ꯭ꯔꯣ 이ꯆꯤꯟ ꯃꯌꯥꯝ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯇꯥꯗ ꯃꯅꯤꯆꯥꯅ ꯃꯅꯥꯎ ꯅꯨꯡꯁꯤꯕꯤꯗꯅ ꯄꯤꯔꯛꯄꯁꯤ ꯄꯣꯔꯣꯝ ꯉꯥꯃꯨ ꯉꯥꯁꯤꯡ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯡꯁꯥ ꯂꯩꯍꯧꯔꯤ ꯅꯠꯇ꯭ꯔꯣ Con phải đi phim rồi đấy. ꯃꯌꯥꯝ ꯉꯥꯡꯉꯛ ꯆꯪꯕꯤꯔꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯩꯇꯩ ꯏꯔꯩꯆꯥ ꯉꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯝ ꯀꯨꯏꯔꯦ ꯇꯨꯡꯗꯅꯤꯀꯣ ꯉꯔꯥꯡꯁꯨ ꯑꯦꯜꯕꯤ ꯊꯥꯏ ꯃꯤ ꯀꯅꯥꯝ ꯂꯥꯛꯇꯦ ꯃꯤ ꯑꯃꯈꯛ ꯆꯪꯉꯝꯃꯤ ꯂꯥꯏꯛ ꯇꯧꯔꯝꯃꯤ ꯑꯗꯨ ꯀꯣꯃꯦꯟ ꯊꯥꯔꯝꯗ꯭ꯔꯦ
ꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯁꯤꯗ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯆꯤꯇ꯭ꯔꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯥ ꯂꯥꯏꯔꯤꯛ ꯇꯧꯕ ꯂꯣꯏꯗ꯭ꯔꯤꯕ ꯀꯩꯅꯣ ꯏꯇꯩꯃ ꯔꯟꯖꯤꯇꯥ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯄꯣꯔꯣꯝ ꯃꯇꯨꯝ ꯌꯥꯝ ꯆꯥꯗꯦꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯥ ꯃꯇꯨꯝꯗꯤ 3 ꯆꯥꯏ ꯅꯍꯥꯟ ꯈꯥꯒꯤ LB ꯊꯥꯗꯕ ꯑꯗꯨꯗ ꯈꯪꯅꯔꯝꯂꯣꯏ ꯑꯣꯖꯥ ꯅꯍꯥꯟꯈꯩ ꯊꯥꯗꯕꯗꯨꯒ ꯃꯤ ꯈꯪꯅꯗ꯭ꯔꯦ ꯏꯇꯩꯃ ꯑꯩ ꯌꯥꯝꯅ ꯆꯥꯗꯦ ꯃꯇꯨꯝ 3 ꯈꯛꯇꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ Anh mới thức rồi kìa. Chị em mới thấy nhiều thức rồi kìa. anh không thôi rồi Đến nhiều rồi. tập hợp luôn vào giờ đấy Nó. Có nó nhiều tập rồi. Tôi mới bị. Ông chúng cô đang ngồi mình đây. exported to the market Nó chưa tôi. Tôi cũng đừng. Lan ơi cái nào 진짜 토비 진짜 토비 응? 희장 마히리디 대포보다 ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯃꯌꯥꯝ ꯃꯌꯥꯝ ꯄꯨꯡꯈꯥꯏ ꯑꯃꯇꯅꯤꯀꯣ ꯊꯥꯗꯣꯏꯁꯦ
ꯃꯌꯥꯝ ꯇꯨꯝꯅꯔꯕ꯭ꯔꯣ? ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯦ? ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯆꯤꯇ꯭ꯔꯥ ꯂꯥꯛꯑꯝꯃꯒ ꯆꯦꯟꯈꯔꯦ꯫ ꯏꯌꯥꯝꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯤꯕꯅꯣ? ꯉꯁꯤꯁꯦ ꯏꯅꯥꯎ ꯄꯣꯔꯣꯝ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯏꯌꯦ꯫ ꯏꯅꯥꯎꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ? ꯑꯩꯒꯤ ꯑꯦꯐ.ꯕꯤꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯝꯃꯣ꯫ ꯉꯁꯤꯗꯤ ꯄꯣꯔꯣꯝ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯏꯌꯦ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯦ꯫ ꯊꯣꯏꯕꯤ ꯆꯥꯈ꯭ꯔꯦ ꯍꯥꯏꯔꯣ? ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯤꯅꯤꯠ 10ꯇ ꯉꯥꯏꯔꯦꯀꯣ ꯑꯩꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯣꯏꯒꯗꯕ꯫ ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯏꯆꯟ ꯑꯩꯈꯣꯏꯒꯤ ꯆꯤꯇ꯭ꯔꯥ ꯃꯆꯨ ꯇꯤꯃꯔꯤꯟꯁꯦ ꯂꯥꯛꯑꯝꯃꯤ꯫ ꯊꯣꯛꯑꯒꯦ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯇꯣꯏꯅꯁꯨ ꯍꯟꯗꯛ ꯑꯦꯜ.ꯕꯤ ꯊꯥꯗ꯭ꯔꯕꯅꯤꯅ ꯃꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ꯫ ꯇꯥꯅꯤꯡꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯀꯩ ꯍꯥꯏꯕ ꯕ꯭ꯂꯦꯡꯀꯦꯠ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯂꯝꯂꯅꯤ ꯑꯣꯖꯥ꯫ ꯃꯥꯅꯦ ꯏꯇꯩꯃ ꯏꯪꯕꯅꯤꯅꯅꯦꯀꯣ꯫ ꯃꯤ ꯆꯥꯛ ꯉꯟ ꯆꯥꯕ ꯀꯥꯡꯕꯨꯒꯤꯗꯤ ꯉꯁꯥꯏꯅ ꯇꯨꯝꯅꯔꯝꯅꯤ꯫ ꯑꯩꯇꯕꯨ ꯆꯥꯛ ꯈꯤꯇꯪ ꯊꯦꯡ ꯆꯥꯕꯒꯤ ꯁꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩ ꯆꯥꯛꯁꯤ ꯈꯤꯇꯪ ꯊꯦꯡ ꯆꯥꯏ꯫ ꯏꯇꯩꯃꯁꯨ ꯆꯦꯞꯄꯕꯣ? ꯏꯇꯩꯃ ꯆꯦꯞꯄꯕꯣ?
ꯆꯦꯞꯇ꯭ꯔꯤꯗ ꯀꯩ ꯐꯤ ꯁꯥꯔꯤꯔꯣ ꯑꯕꯨꯡꯉꯣ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯃꯝꯅꯤ ꯆꯦꯞꯇ꯭ꯔꯤꯗ ꯍꯥꯏꯕ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 10 ꯍꯧꯖꯤꯛ ꯃꯤꯅꯤꯠ 8 ꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯅꯤ ꯍꯌꯦꯡꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯅꯤꯅ ꯈꯤꯇꯪ ꯉꯟꯅ ꯄꯣꯊꯥꯒꯦ ꯃꯤ ꯂꯥꯛꯇꯕ ꯁꯨꯝ ꯆꯦꯅꯦꯜ ꯑꯃ ꯄꯥꯏꯕ ꯀꯧꯕꯅꯤꯅ ꯁꯨꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯇ꯭ꯔꯥꯏ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯤ ꯃꯤ ꯌꯥꯝ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤꯅꯦꯀꯣ ꯑꯗꯨꯝ ꯃꯤ ꯂꯥꯛꯏ ꯍꯥꯏꯕ ꯃꯤ ꯀꯨꯏꯔꯣꯏꯗ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯅꯤꯗ ꯃꯤꯅꯤꯠ 4ꯇ ꯉꯥꯏꯈ꯭ꯔꯦ ꯆꯤꯇ꯭ꯔꯥꯗꯨꯃ ꯂꯥꯛꯑꯝꯃꯒ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦ ꯊꯣꯛꯈ꯭ꯔꯦ ꯒꯨꯗ ꯅꯥꯏꯠꯀ ꯄꯤꯕꯤꯔꯝꯗꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯀꯩꯅꯣ ꯁꯤꯔꯨꯄꯣ ꯃꯟꯖꯨꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯅꯅꯤ ꯑꯩꯅ ꯊꯧꯅꯥ ꯌꯥꯎꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯀꯣ 10ꯒꯤ ꯆꯩꯁꯨ ꯂꯦꯡꯁꯣꯡ ꯐꯥꯏꯅ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯊꯧ ꯇꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯅꯤꯠ 3ꯇ ꯉꯥꯏꯈ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯡꯈꯥꯏ ꯑꯃꯇꯅꯤꯀꯣ ꯑꯩꯅ ꯊꯥꯒꯗꯣꯏꯁꯦ ꯑꯣꯀꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ LB ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯥ ꯌꯦꯛꯇꯕ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥ ꯒꯨꯔꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯂꯥꯏꯛ ꯈꯨꯕꯤꯁꯤꯃ ꯅꯝꯕꯗꯤ ꯀꯥꯎꯕꯤꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯁꯤꯃꯇꯪ ꯃꯌꯥꯝꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯀꯣ ꯑꯗꯨꯅ ꯅꯥ ꯌꯦꯛꯇꯕ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯪ ꯐꯅꯕꯤꯔꯣ ꯃꯪ ꯐꯅ ꯃꯪꯕꯤꯔꯣ ꯑꯗꯨꯒ ꯅꯥ ꯌꯦꯛꯇꯒ ꯍꯌꯦꯡ ꯀꯣꯔꯧ ꯉꯥꯜꯂꯒ ꯑꯃꯨꯛ ꯎꯅꯁꯤ
ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ